थोखिबा थौदो वाथो अमसुम फोंखिबसे फोंसिंदिगी मरु ओइबि इ पाउक्सिंग खोंगसरगा मणिपुर टॉप चैनल की माइकेदिगी म्यामना थमजगी अहानबदा अफगानिस्तान की ओइबा कंटेंट मसंगदंग हाना म्यामदा रिपोर्ट ओइना थमजरमगे दुगी मखा सथरक पोइना मणिपुर की ओइबा मरु ओइबि इ पाउक्सिंग म्यामना मसखायना पिजगे अहानबदा अफगानिस्तान की जलालाबाद सीरियल ओइना बॉम्ब पोखाइबा तालिबान की मरक्ता यानदब उत्पनि अफगानिस्तान की नोंपोक थंगबा जलालाबाद सिटी दा सीरियल ओइना बॉम्ब पोखाइबगी थौदोक्ता मियोय अनि सिखिबा अदुगा तरागा मापन असु अपन नंखिबगी थौदोक तालिबान की मरक्ता यानदबा उथोकपनि हाइना फोंदोखरे ngasi ayuk pung tara makai taaba matamda IED ama pokhaikraba matung minute yankhai kanaraga atopa IED ama amuk pokhairakhi IED ani aduna Taliban gi members sing puriba gari asida target tawni aduga ahum suba IED amana Universal Hospital da pokhaikhi convoy aduna Nangarhar province ki capital Jalalabad ki Kabul tamna sakhibani Jalalabad city digi Kabul phawgi lambi asi Zadran tribe na dominate tawi amasum hariba Zadran tribe asi Interior Minister Sirajuddin Haqqani na lusingba Haqqani network ki kadar singni Afghanistan oirakliba phiba masigi matangna kupna yengsilliba miyoi singnadi bomb pokhai khibagi thawdo adu Taliban gi faction singi marakta khut thonabigi mami sauna tai Jalalabad asi Afghanistan ki oina khwaidigi saubada manga suba leiba city oiribani Kabul digi mile marfurum lamna hairiba city asilai local media ki report singdadi ngasi ayuk pung taraga mathogi minute yankhai chatpa matamda Angkor Park area da IED ama pokhaiki Taliban ki fighter sing puriba vehicle da target tawraga attack adu satakhibani hauzik phawbagi oina asu apan thokpagi pau sapsana phangba ngamdri ngasi nimit jungba matung pung 12 makhai taba matamda Rokhan Mina area da IED ama pokhaiki adubo madugi sapsaba target adu kanada tawbano haibadu khangba ngamdri Afghanistan Taliban government paikraba matungda ahanba oina attack adu satharakpani ngasi capital Kabul da sticky bomb ama pokhaibagi thawdokta miyoy ani asu apanangle Kabul da pokhaikiba bomb adu Canada target tawribano haiba khangba ngamdri irai numita Nangarhar province ki Sarjad amadi Hisarat district Taliban gari ani da target tawa bomb pokhaiki haideni su paushna makata na report tawri amasu makasa tarakpona to Manipur gyoba thawdo wathok marubi ipausing myamda report tawjigi myam loi fok taminasi printing mistake oiramgadaba male myam September 13 habisigi mohta thasigi saisat taraga mapanda classic grande gi Imperial Hall da ayuki pung taraga mathoida school hangdokpa natragana hangdoktabagi matangna khanagadauri saruk yabiyu KSA COVID-19 की ओइरक्लिबा फिबम सिंग असिदा हौजिक मकी ओइना स्कूल कॉलेज अमदि यूनिवर्सिटी हांगबगी मतम साराबरा नत्रगना साद्रिबरा हांगबा तारबसु हांगद्रिङै ममांगना करी सेक्शन थौरांग सिंग लखटकदगे करीगुंबा हांगदोक्लुरगना करी ओइरक्पा याबगी हाइबना सिंगबा खना नैननबगी दमक तोंगांबा एकाडेमिशियन सिंग Medical experts sing teachers association ki mihut sing amadi education ga mari leinaba lainga ki toan ba department sing ki mihut sing yawba panel discussion ama satliba thasigi saset taraga mapanda classic grande gi Imperial Hall da ayuki pung taraga mathoida pangthoklagani haina Kanglaipak student association KSA gi general secretary Johnson Thiamna thadorokpa sirol amana phongdorakli sirol asin hai COVID-19 laisat asibu thengna ba khona bada lainga na matam gi lockdown curfew na sing lauthok tuna lakpaga loinana matam sang school college amana university sing londuna lakpadagi mairoi singi mai masing tambagi hiramda asawa saithing ama mayukna duna lakli mairoi singi matam sang lirik tamba phanglaktabana maram oiduna makhoigi tungi career da solakadra haibigi mipaiba ama mama oibisingna su fauri adubo luribadi COVID ki laisat asina miyoibigi mamal yamnaba punsibu tem singnariba sina maram oiduna tarai ni school college hangba yaroidaba madi hangdringai mamangna packet pham thokpa section thorang sing lokhatpa tangai phade COVID laisat asi kiduna sielingai da khunai sigi tungi phibam kari oirakadagi haibigi nungnang busu laitabadi nati haina serol asina makhata na phungdorakli atopa pawmana
BJP di sin ga khut ka manadaba wajaw ngang ba thabakti tawdaba party ni Hemanta BJP hariba party asidi sin ga khut ka manadaba wa ngang ba di sauna ngang ba thabakti suktau tawdaba wa more talkless haibigi wakhalon chendaba party ni haina former minister Moirangtim Hemanta na haikre wafam asi wangjing tentha AC gi manung sanba 34/8 Sangayumpham Mairen Khulda Hana BJP gi Firal Junglamba Walker Kungomdoina Congress ta Yauраktuna Nauna Congress ta Yorokrabasing Ngarang Numidang former minister Moirangtim Hemantana Congress ki Lengyan Yanduna Taramna Okpagi Thoram Amada Haikibani Mauna Makhatana Hai Congress ki Thabak Thoram Sing Amadi Sakot Thorang Sing da Thazaba Thamduna Hana BJP da Lairambasingna Congress ta Lakpani Khul asimaktadagi Thasigi manungda BJP Walker mayam ama Congress ta Yorok lagani haibigi paulaire Masiga amuk sanglabadi polling station asida BJP gi Walker amata laireroi amadi Muslim isilinaw singna Congress ta thazaba thamlagliba wakhalon sing kaidawnungda manghaloi sohaiki BJP haidiba party asi Wangjing tentha kendra gi manung sanba Mairen Khul haidiba Muslim khungang asiga khwaidigi sanadaba party ama oire haina Congress ta nauna yorakraba hana BJP da yorambasingna phongdokna khi haina pausina su makhatana phongdorakli makhasa tharakpoina masum lushilakpoina ma'am yamna section ngai oiba pawmani arum lehauna miyoi sam hena lekhidre India gi north amasum eastern state mangada akan mamongda arum lehau tawduna miyoi sam gi mathakta leikhidabaga loinana Madhya Pradesh ta layong asigi case lising ahum thengna khibagi manungda arum lehauna oigani singnaba miyoi taruk siduna state punamaktagi layong asi thengnanabagi sang khwaidigi wangba state oiduna khudongsa daba kaya marup mayuk nare hairi hena pawsna report tawri pawsna makhatana hai layong asi haukiba August thagi anisuba sayolda Uttar Pradesh ki Firozabad district ahan boina thengna khibani UP government na dengi oigani haina phungdok tringai gi mamangda local officials singna layong adu layaw horakpagi sabsaba maram khangdaba yamdrabada Fahrenheit 101 degree 38.3 sang oibaga loinana sayol ahum hena akan mamongda favor tawduna laiganba natragana maram isa sa dana toina haugan mamawongi layong mystery favor oigani haina safungdokhibani hiramasiga mari lainana September thagi saisat tarukta central gi akhanaba tim amana thijin khibaga loinana laikhidrabasing adugi manungda ayambadi dengu na oigani haina khangdokpa ngamkhibaga loinana atopa laikhidrabasing aduna bush typhus haina sukhangnaba Orentia susugamusi kauba bacteria amana thokwanba Typhus natraga miyoiba amadi sada sangmangamba bacteria disease oigani haina phungdokhi panba yabadi leptospirosis hairiba layong asi gens leptospira gi bacteria na thokanmani amadi makhal kya gi layong othoi maramadugi manungdagi symptom kharadi atopa disease sing khangdoknaba honabada khudong sadaba mayukna hali amaromda layong asina naraba miyoi kharadana symptom amata uthoktabasu thengnaba makhalgi bacteria disease ni hainasu pawsna makhatana phungdorakli loishilakpoina topa pawmana Afghanistan gi pansir ahal amasum boot plate ki sar oihore tumit kang paidre Afghanistan gi pansir province laidiba Taliban gi mayokta khulai paiduna lanthengnariba fighter singna makhoi gi miyoi ama hingliba phawba Taliban ga lanthengnagani haiduna wasaklibani sailaksida haukiba sayol anigi mamangda Heartline Islamist group ama odiba Taliban singna pansir khudum chanba ngamle haina maik pakpagi thauram pangthokraba matungda haujik province adugi resistance fighters sing adu province aduda ka hena ahal oiraba oiribising khara natana tumit kang phawba paiba udre hairi henasu pausna makhatana report tawri tasengnamak Pansir province ki mafam punamak akibagi masak fanglaba khuntak lanchiraba boot plate ki lebak amagi pangkha oire province asigi khungang ayambada ahal oiraba nupasing amasum yumda yokpa sanganu amadi san iroidigi hena naha oiribi miyoi amata uba phangdre hairi henasu phungdorakli classes 11 amasum 12 science students sing yamna kanagadaba pawma
Vector Tutorials Imphalna COVID License manung sida yamna top service haibadi online only tuition for class 11 and 12 science ki offer tawjari mayamna apama subject khanbirakan yawbi khudong sabasu tutorial asina pizari ahobi goina physics amasum chemistry subject na haujagani amasum mathematics amasum biology classes singsu athubada hapsarakani yamna qualify oiraba teachers haibadi sahi maridagi tara fawi experience lairaba oja singna takpigani class amada maximum satra kunga manga khak oigani athubada makhada pizari details contact number asida pau fawi amasum video asigi description asim hapsaramge